Ngasisu mahausa-gumna mayamgidamakta nungairaba Punga wari ama puduna lakjari. Wari asibu ibirakpa D.N. Kuman. Wari asigi mamingna Lairenbina ngakpiraba konu. Thaina ngalingay matam amada sakmanabi nupi ani lerami. Hairiba nupi ani asi aduki matik masak yamna manarami. Makoy ani ase aduki matiksu nungsinay. Piklingay matamdagi hauna makoy ani wakhalsu yamna manay. Khulgi miyamna makoy anigi nungsinaba asi ubada kalakpasu yawnay. Aduga makoy ani se tharo thambal hairiba lairang makhal ase yamna pamjay. Maram asina makoy anigi mamingsu tharo amana thambal haina kaunaki. Tharo amadi thambalna nongma numit amada tharo thambal satpa pat amada thamchet chaduna leirami. Matam aduda laibak asigi machaibungo machin manausu lam koiba lakpada pat adugi chidai amada thumlure. Machaibungo atombana mayambungda asumna hairei. Yambung pat asidi onthoknasu phajakreda. Yambung aidi mafam asidabu leiningi. Mafam ase yengluba maikai khuding mitfam hongba ngamde. Inaw pakpa mafam ase phajabagi hairurabadi malemsida ani sudaba mafam amani. Nahakna angang oiringay aduga aina pungkak chaurpa matamda ipaning thauga imaga aikhoi mari mafam asida laki. Nahakna imagi punsida kari thoki haibase khangkiroi. Adubu iyambana matang sabada inawda pumnamak tamgani. Ado inaw iyamba pat asida thamliba hi ase honduna tharo thambal hekluge. Nahak mafam asida lagiko. Asi hairimlaga mayambungdo pat aduda thamliba hi ado honba haurami. Nakan amaromdana mataroi anidusu thamchet chaba loirabada mayum handanaba taurami. Tanja aduda machaibungo thaninna tharo thambal ado yenglaga hi hona tharo thambalda asumna saitharai. Hada leirang tharo thambal luraba iyaida leisa tamlibi ningthirabi leirang tharo thambal leisak hendi leirang ningthina pomlibi tharo thambal mitfam hongbangamda yengdunata leiningido. Mafam asida thokiba kaungomdraba thaudokto ngasi korong numitsidana henna ningsingi. Nahaki nasaigolda laktuna nahaki nungsiraba leinamna awaba kayabu kokcheido ningthikreda onthoknasu karigabu changdamnasige. Patyaida thaninna tharo thambal saithabadu tarubada mataroi anisu thanglamba ningol khongthangdo chap leptuna patyai tamna yenglai. Matam aduda ningthijaraba phijolna leitengba kuchuna ngauraba nupa amana hibu honduna tharo thambalda saithabado mitfam hongdana yengjarami. Machaibungo thaninsu leppa leitana saithajari. Mataroi anidusu tharo thambal kauba maramna mathamoido ithak irang haurami. Makhoi anisu leplambadagi amuk pat adugi mapanda laktuna phamtharaduna thaninda mitfam hongda yengduna leirami. Thaninsu tharo thambalda saitharamba adu leptuna mamabu ningsingjay. Aduga thaningi makhut aduna pat adudagi mamamakni khanna thambal ama heklami. Aduga manaw pakpagidamaktani haiduna tharo amasu heklami. Madu loirabada thanin iyaidagi karaktuna manaw pakpabu konduna manaw pakpabu kauduna tharo ama pirami. Aduga thaninna asumna hairei. Inawton tharodo nahakini aduga thambal asina aigini. Ado inawton tharodo nahaki thawaimakni khanna thamjiluko. Aduga iyambasu thambalse thamjingadawribani. Iyambana tharose nafamda khudol tawrabaniko. Mayambunggi wahai ase tabada manaw oiriba pakpanasu yamna harawrami. Aduga pakpana amuk makha tarai. Yambung mafam asida ipaning thawyawna amuktanga lakisi. Mafam asida nanaw oiba aihakti matam kharabu leiningido. Yaragadi yambungna ipaning thawda haibiyuba. Pat ase hek uruba mikupta nanaw aigi awaba kokibagumna phaujaido.
ꯃꯐꯝ ꯑꯁꯤꯗ ꯁꯤꯠꯂꯤꯕ ꯏꯪꯂꯕ ꯁꯍꯨꯝ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯍꯩꯅꯝ ꯂꯩꯅꯝ ꯑꯁꯤꯅ ꯅꯅꯥꯎ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄꯒꯨꯝ ꯇꯧꯖꯩ꯫ ꯏꯅꯥꯎꯇꯣꯟ, ꯏꯄꯥ ꯅꯤꯡꯊꯧꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯁꯤ ꯍꯥꯏꯕ ꯌꯥꯔꯛꯑꯣꯏ꯫ ꯏꯌꯥꯝꯕꯅ ꯈꯪꯏ ꯃꯇꯝꯗꯨꯒꯤ ꯀꯜꯂꯕ ꯁꯍꯨꯝꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕꯒꯤ ꯋꯥꯔꯤ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯔꯤꯗꯣ ꯏꯌꯥꯝꯕꯅ ꯀꯣꯅꯨꯡ ꯌꯧꯕꯒ ꯂꯤꯒꯦꯀꯣ꯫ ꯐꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯅ ꯆꯠꯈ꯭ꯔꯕꯗ ꯃꯇꯥꯔꯣꯏ ꯑꯅꯤ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥ ꯊꯔꯣ, ꯍꯧꯖꯤꯛꯀꯤꯗꯣ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯈꯟꯕꯗꯣ ꯆꯨꯝꯃꯤꯗꯅ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯏꯇꯥ, ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯈꯤꯕ, ꯑꯩꯒꯤ ꯂꯥꯏꯕꯛꯇꯅ ꯀꯔꯤ ꯇꯝꯈꯤꯕ, ꯑꯁꯤꯃꯗꯤ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯊꯔꯣꯅꯗꯤ ꯃꯇꯥ ꯊꯝꯕꯥꯜꯒꯤ ꯋꯥꯐꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯔꯣꯅ ꯃꯇꯥ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯖꯔꯛꯏ, ꯏꯇꯥ ꯊꯝꯕꯥꯜ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯅꯣ ꯇꯝꯂꯤꯕ, ꯑꯗꯨꯒ ꯏꯇꯥꯒꯤꯗꯅ ꯀꯔꯤꯅꯣ? ꯅꯇꯥꯗꯤ ꯋꯥꯈꯜ ꯑꯁꯦ ꯈꯟꯖꯤꯟꯕ ꯉꯝꯖꯗ꯭ꯔꯦ꯫ ꯊꯔꯣꯗꯁꯨ ꯊꯝꯕꯥꯜꯅ ꯈꯪꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤꯅꯤ꯫ ꯄꯥꯠ ꯑꯁꯤꯗ ꯃꯆꯤꯟꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯍꯦꯛ ꯉꯥꯛꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯏꯇꯥ ꯊꯔꯣ, ꯅꯍꯥꯛꯁꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯇꯣꯟꯕ ꯄꯥꯛꯄꯒꯤ ꯑꯣꯏꯔꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯟ ꯊꯅꯤꯜꯒꯤ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯠ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯌꯥꯊꯪꯅꯤ꯫ ꯃꯇꯝ ꯑꯃ ꯑꯩꯒꯤ ꯑꯕꯣꯛꯅ ꯍꯤꯡꯂꯤꯉꯩ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯔꯤꯀꯌꯥ ꯂꯤꯔꯝꯃꯤ꯫ ꯑꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯏꯇꯥꯗ ꯑꯩ ꯂꯤꯔꯒꯦ, ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥ꯫ ꯑꯁꯨꯝꯅ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜꯅ ꯈꯪꯏ, ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯝꯕꯥꯜꯅ ꯈꯪꯏ꯫ ꯄꯥꯠ ꯑꯁꯤꯗ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯣ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡꯅꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕ ꯑꯃꯗꯤ ꯄꯥꯠ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯁꯤꯒ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗ ꯎꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕ ꯑꯗꯣ ꯂꯥꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯈꯨꯗꯤꯡ ꯂꯥꯏ ꯑꯣꯏꯔꯒꯅ ꯃꯍꯩ ꯄꯨꯝꯕ ꯃꯥꯡꯕ ꯑꯣꯏꯌꯨ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯒꯅ ꯈꯨꯗꯛꯇ ꯁꯤꯕ ꯅꯥꯕ ꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯑꯔꯥꯟꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯁꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯄꯥꯛꯄꯅ ꯃꯌꯥꯝꯕꯨꯡꯗ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯨꯡꯁꯨ ꯃꯅꯥꯎꯒꯤ ꯅꯤꯡꯉꯥꯏ ꯑꯗꯣ ꯀꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯅꯥꯎꯇꯣꯟ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯏꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯏꯌꯥꯝꯕꯗ ꯃꯔꯛ ꯊꯠꯇꯨꯅ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯕ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯦ ꯍꯦꯛ ꯂꯦꯞꯂꯨꯕꯗ ꯏꯌꯥꯝꯕꯗꯤ ꯂꯣꯏꯔꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯃꯔꯛ ꯊꯠꯄ ꯌꯥꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯕꯨꯡ ꯊꯅꯤꯜꯅ ꯄꯥꯛꯄꯗ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯅꯥꯎꯇꯣꯟ, ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯄꯥꯠ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯃꯐꯝꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯑꯔꯥꯟꯕ ꯌꯥꯗꯦ, ꯍꯥꯏꯅꯈꯤꯕ ꯋꯥꯁꯨ ꯉꯥꯛꯇꯕ ꯌꯥꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇ ꯂꯥꯏꯔꯦꯝꯕ ꯑꯃꯁꯨ ꯑꯋꯥꯕ ꯇꯥꯈꯤ ꯍꯥꯏꯅ ꯍꯥꯏꯅꯩꯗꯣ꯫ ꯑꯗꯨꯒ ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯏꯌꯥꯝꯕꯅ ꯂꯣꯠꯀꯦ ꯈꯟꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯣꯠꯄ ꯌꯥꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯏꯅꯥꯎꯗꯁꯨ ꯇꯝꯊꯣꯛꯂꯒꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯃꯁꯨ ꯄꯥꯠ ꯑꯗꯨꯗ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯑꯣꯏꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯨ ꯏꯄꯥ ꯅꯤꯡꯊꯧꯗ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯆꯍꯤ ꯀꯌꯥ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯎꯈꯤꯗꯦ꯫ ꯏꯃꯥ ꯑꯗꯨꯅ ꯏꯄꯥꯒꯤ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯄꯥꯠ ꯑꯗꯨꯗ ꯏꯃꯥ ꯃꯇꯣꯝꯇ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯋꯥꯁꯛꯈꯤꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯃꯣꯝ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯏꯆꯥ ꯄꯤꯕꯥ ꯑꯅꯤ ꯈꯨꯗꯣꯜ ꯄꯤꯅꯕꯤꯌꯨꯗꯣ꯫ ꯏꯆꯥ ꯄꯤꯕꯥ ꯑꯅꯤ ꯐꯪꯖꯕ ꯃꯇꯝꯗ ꯏꯃꯥ ꯅꯍꯥꯛꯀꯤ ꯅꯁꯥꯏꯒꯣꯜꯗ ꯅꯃꯣꯝ ꯑꯩꯁꯨ ꯂꯦꯡꯗꯅ ꯂꯩꯖꯒꯦ, ꯑꯁꯤ ꯍꯥꯏꯅ ꯏꯃꯥꯅ ꯋꯥꯁꯛꯈꯤ ꯍꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯏꯃꯥꯅ ꯄꯥꯠ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯣ ꯏꯌꯥꯝꯕꯗꯤ ꯋꯥꯈꯜ ꯇꯥꯔꯕ ꯃꯇꯝꯅꯤ, ꯑꯗꯨꯒ ꯏꯅꯥꯎꯇꯣꯟ ꯅꯍꯥꯛꯇꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯣꯏꯔꯤꯕ ꯃꯇꯝꯅꯤꯗꯣ꯫ ꯏꯃꯥ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪꯗ ꯈꯨꯗꯣꯜ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕꯅꯤꯗꯣ ꯏꯅꯥꯎ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯅꯤꯜ ꯀꯞꯆꯩ꯫ ꯑꯗꯨꯒ ꯏꯅꯥꯎꯇꯣꯟ, ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯝꯗꯥꯏꯗ
ꯑꯁꯨꯝꯅ ꯏꯌꯥꯝꯕꯗ ꯍꯥꯏꯔꯝꯈꯤꯗꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯥꯅꯤꯟ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯏꯃꯥꯅ ꯊꯝꯕꯥꯜ ꯄꯤꯅꯤꯡꯏ, ꯑꯗꯨꯒ ꯏꯆꯥꯇꯣꯟꯒꯤ ꯃꯐꯝꯗꯅ ꯊꯔꯣ ꯄꯤꯅꯤꯡꯏ꯫ ꯊꯔꯣ ꯊꯝꯕꯥꯜ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯗ ꯍꯧꯖꯤꯛꯇꯤ ꯄꯤꯅꯤꯡꯂꯕꯁꯨ ꯄꯤꯕ ꯌꯥꯔꯣꯏ꯫ ꯅꯣꯡꯃ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯅ ꯄꯥꯠ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯨꯠꯃꯛꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯊꯝꯃꯨꯀꯣ, ꯑꯗꯨꯒ ꯅꯅꯥꯎ ꯑꯇꯣꯝꯕꯒꯤꯗꯤ ꯊꯔꯣ ꯑꯣꯏꯅ ꯄꯤꯕꯤꯌꯨ, ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯄꯥꯠ ꯑꯗꯣ ꯈꯪꯂꯕꯁꯨ ꯂꯝꯕꯤꯗꯤ ꯀꯥꯎꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯠ ꯑꯁꯦ ꯆꯠꯀꯦ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯉꯝꯖꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯆꯥꯟꯕꯤꯕꯗꯒꯤ ꯉꯁꯤꯗꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯁꯥꯏꯒꯣꯜ ꯌꯧꯔꯕꯅꯤ ꯏꯅꯥꯎꯇꯣꯟ꯫ ꯑꯁꯤꯅꯤ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯂꯩꯔꯤꯕ ꯍꯥꯏꯕꯗꯣ ꯏꯌꯥꯝꯕꯁꯨ ꯈꯪꯗ꯭ꯔꯤ꯫ ꯏꯌꯥꯝꯕꯅ ꯑꯔꯣꯏꯕꯗ ꯍꯥꯏꯒꯗꯧꯕꯗꯤ ꯏꯌꯥꯝꯕꯅ ꯄꯤꯈꯤꯕ ꯂꯩꯔꯥꯡ ꯊꯔꯣꯗꯣ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯨꯀꯣ ꯏꯅꯥꯎꯇꯣꯟ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯄꯥꯛꯄ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯆꯩ꯫ ꯃꯆꯥ ꯑꯣꯏꯕꯒꯤꯗꯃꯛꯇ ꯃꯃꯥ ꯑꯃꯅ ꯁꯤꯕ ꯀꯤꯗꯕ ꯐꯤꯔꯦꯞ ꯂꯦꯞꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯥꯛꯄ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯅꯥꯎꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯈꯪꯂꯕꯗ ꯃꯌꯥꯝꯕꯨꯡ ꯊꯥꯅꯤꯟꯅ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯋꯥꯔꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜꯅ ꯊꯔꯣꯗꯣ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯕꯗ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯏꯇꯥ ꯊꯝꯕꯥꯜ, ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯂꯧꯈ꯭ꯔꯕꯅꯤꯅ ꯏꯇꯥ ꯑꯩꯈꯣꯏꯅꯤꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗꯨꯒꯤ ꯃꯀꯥꯗ ꯇꯥꯡꯖꯕꯤ ꯎꯔꯤ ꯑꯣꯏꯔꯅꯤꯀꯣ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯃꯃꯥꯏ ꯑꯗꯣ ꯂꯨꯞꯊꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗꯅꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯇꯣꯝꯕꯗꯨ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯄꯣꯊꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯛꯄ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨꯡ ꯊꯥꯅꯤꯟꯗ ꯍꯪꯂꯕꯁꯨ ꯃꯔꯝ ꯍꯥꯏꯌꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯥꯠ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯗꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯎꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯛꯄ ꯃꯁꯥ ꯑꯗꯣ ꯋꯥꯃꯟꯕꯗꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯣ ꯆꯥꯗ ꯊꯛꯇꯕꯅ ꯍꯦꯟꯈꯤꯕꯅ ꯃꯃꯤꯠ ꯑꯗꯣ ꯎꯏꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯄꯣꯊꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯄꯥꯛꯄꯅ ꯇꯨꯝꯂꯤꯉꯩ ꯄꯥꯛꯄꯒꯤ ꯃꯪꯂꯥꯟꯗ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯛꯄ, ꯀꯔꯤꯒꯤꯗꯃꯛ ꯆꯠꯈ꯭ꯔꯕꯁꯤꯡꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝ ꯂꯣꯏꯔꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯍꯥꯛꯄꯨ ꯄꯣꯛꯄꯤ ꯏꯃꯥ ꯃꯁꯛ ꯎꯅꯤꯡꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟꯅꯤ꯫ ꯅꯍꯥꯛꯀꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒ ꯂꯥꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯎꯅꯕ ꯌꯥꯗꯦꯗꯣ"꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯄꯗꯤ ꯃꯤꯀꯞ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯑꯣ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯝꯕꯁꯦ, ꯃꯥꯒꯤ ꯑꯋꯥꯕꯁꯤꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯀꯣꯛꯍꯜꯂꯝꯃꯒꯦ꯫ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯎꯅ ꯎꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯁꯦ ꯊꯃꯣꯏ ꯀꯜꯂꯤ ꯍꯥꯏꯅꯈ꯭ꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯁꯥꯏꯒꯣꯜ ꯑꯁꯤꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯒꯦ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯄꯥꯛꯄꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯒꯅꯤ"꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯊꯥꯅꯤꯟ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯅꯥꯎꯇꯣꯟꯕꯨ ꯎꯅꯤꯡꯗꯨꯅ ꯆꯪꯂꯛꯄꯗ ꯃꯅꯥꯎꯇꯣꯟ ꯄꯥꯛꯄ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ ꯃꯅꯥꯎꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯎꯕꯗ ꯍꯧꯗꯣꯛꯂꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯅꯈꯤꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟꯗ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯂꯥꯛꯇꯨꯅ ꯃꯪꯂꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯕꯗꯨ ꯀꯣꯛꯅꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩ ꯑꯁꯦ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯇꯣꯟ ꯄꯥꯛꯄꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯟ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯁꯥꯡꯍꯟꯅꯤꯡꯂꯕ ꯑꯃꯗꯤ ꯅꯆꯥ ꯑꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯅꯤꯡꯂꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯏꯁꯥꯏꯒꯣꯜ ꯑꯣꯏꯔꯤꯕ ꯄꯥꯠ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯂꯥꯛꯎ꯫ ꯑꯗꯨꯒ ꯅꯆꯥꯇꯣꯟ ꯄꯥꯛꯄꯅ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯁꯥꯏꯒꯣꯜꯗ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯅꯍꯥꯛꯅ ꯉꯥꯛꯇ꯭ꯔꯕꯗꯤ
ꯅꯍꯥꯛꯀꯤ ꯅꯆꯥꯇꯣꯟ ꯊꯥꯕꯨꯝ ꯐꯥꯅ ꯍꯤꯡꯅ ꯂꯩꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟꯗꯒꯤ ꯃꯃꯤ ꯁꯥꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯄꯥꯅꯤꯡꯊꯧ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯗ ꯄꯥꯠ ꯑꯗꯨꯗ ꯉꯁꯤꯃꯛ ꯆꯠꯀꯅꯤ, ꯃꯇꯝ ꯈꯔ ꯂꯩꯒꯗꯧꯕꯅꯤ, ꯆꯥꯅ ꯊꯛꯅꯕꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯁꯤ ꯄꯥꯛꯄꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯄꯥꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕꯗ ꯄꯥꯛꯄ ꯃꯁꯥ ꯆꯣꯛꯊꯕꯒ ꯀꯥꯎꯈ꯭ꯔꯦ꯫ ꯃꯄꯥꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯛꯄꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯥꯅꯤꯟꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯅꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯦꯠꯅꯕ ꯃꯐꯤ ꯃꯔꯣꯜ ꯐꯖꯕ ꯀꯌꯥ ꯈꯟꯕꯤꯗꯨꯅ ꯁꯦꯠ ꯆꯥꯍꯜꯂꯝꯃꯤ꯫ ꯊꯥꯅꯤꯟꯅ ꯃꯅꯥꯎꯇꯣꯟꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎꯇꯣꯟ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯃꯄꯨꯅ ꯎꯕꯤꯕꯗꯒꯤ ꯉꯁꯤꯗꯤ ꯐꯪꯖꯔꯦꯀꯣ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯅꯥꯎꯅ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯕꯗꯣ ꯌꯥꯔꯔꯣꯏꯀꯣ꯫ ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯌꯥꯝꯕꯅ ꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯂꯛꯂꯦ, ꯃꯗꯨ ꯆꯥꯔꯒ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯑꯩ ꯏꯄꯥꯅꯤꯡꯊꯧꯗꯁꯨ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯍꯜꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏ ꯂꯥꯟꯃꯤ ꯑꯃꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯂꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯅꯤꯟꯅ ꯃꯄꯥꯅꯤꯡꯊꯧꯗ ꯃꯅꯥꯎꯇꯣꯟ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯖꯈꯤꯒꯦ, ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯄꯥꯅꯤꯡꯊꯧꯅꯁꯨ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯇꯣꯟ ꯄꯥꯛꯄꯁꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧꯅ ꯃꯌꯥꯝꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯦꯛ ꯐꯪꯕꯒ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯠ ꯑꯗꯣꯝꯗ ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯗꯨꯁꯨ ꯌꯦꯟꯗꯥꯏ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯔꯣꯏ ꯑꯅꯤꯅ ꯄꯥꯠ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯄꯥꯠ ꯑꯗꯨꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯄꯨꯝꯕ ꯌꯦꯡꯕꯗ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯛꯀꯗꯕꯁꯨ ꯄꯥꯝꯃꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯉꯁꯤꯒꯤ ꯐꯖꯕ ꯑꯁꯦ ꯑꯃꯨꯛꯇ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯎꯔꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯔꯣꯅ ꯃꯇꯥ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯊꯝꯕꯥꯜ, ꯉꯁꯤꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯅ ꯁꯥꯠꯂꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯃꯅꯝ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯇꯥ꯫ ꯏꯇꯥ ꯊꯔꯣ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ, ꯍꯦꯛꯂꯒꯨꯝꯁꯤ꯫ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯗꯣ ꯁꯥꯐꯣꯡꯂꯛꯄꯒꯨꯝꯅ ꯇꯧꯏ, ꯑꯗꯨꯅ ꯌꯨꯝ ꯍꯜꯂꯁꯤ ꯏꯇꯥ"꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯇꯥ ꯑꯅꯤꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯨ ꯄꯥꯠ ꯑꯗꯨꯕꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯃꯈꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯑꯍꯨꯝꯂꯛ ꯁꯣꯛꯇꯨꯅ ꯃꯔꯥꯏꯕꯛ ꯀꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥ ꯑꯃꯗ ꯍꯩ ꯂꯩ ꯈꯔ ꯀꯠꯇꯨꯅ ꯄꯥꯠ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯃꯆꯥ ꯑꯍꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯊꯥꯅꯤꯟ, ꯂꯥꯟꯃꯤ ꯈꯔ ꯇꯧꯔꯒ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤ ꯎ ꯋꯥ ꯈꯔ ꯂꯩꯗꯨꯅ ꯄꯨꯔꯛꯎ꯫ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯗꯧꯕꯅꯤꯀꯣ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯕꯗꯁꯨ ꯍꯥꯏꯔꯝꯃꯨ"꯫ "ꯐꯔꯦ ꯐꯔꯦ, ꯅꯨꯃꯤꯠꯇꯤ ꯇꯥꯔꯛꯂꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅꯕ ꯇꯧꯔꯁꯤ, ꯈꯔ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ"꯫ "ꯐꯒꯅꯤ ꯏꯄꯥꯅꯤꯡꯊꯧ, ꯅꯆꯥꯅ ꯅꯪꯅꯕ ꯍꯣꯠꯅꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤ ꯈꯔ ꯇꯧꯔꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯒ ꯈꯨꯜꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯔꯝ ꯑꯣꯏꯗꯕꯅ ꯉꯥꯏꯍꯥꯛꯇꯗ ꯈꯨꯜ ꯑꯗꯣ ꯌꯧꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯎꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯉꯛꯂꯤꯕ ꯑꯗꯣ ꯀꯣꯛꯅꯕ ꯊꯥꯅꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯟꯖꯥ ꯃꯌꯥꯝ, ꯑꯩ ꯑꯁꯦ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯍꯟ ꯊꯥꯅꯤꯟꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯥꯛꯆꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯅꯥꯎꯇꯣꯟꯁꯨ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯥꯈꯟ ꯃꯆꯥ ꯈꯔ ꯁꯥꯅꯕꯒꯤꯗꯃꯛ ꯎ ꯋꯥ ꯈꯔ ꯂꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯎ ꯋꯥ ꯈꯔ ꯈꯨꯗꯛ ꯑꯁꯤꯗ ꯄꯥꯝꯖꯩ"꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗꯨꯅ ꯑꯔꯩꯕ ꯎ ꯋꯥ ꯀꯌా ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯋꯥ ꯑꯁꯥꯡꯕ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯃꯤꯟꯅꯔꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ ꯆꯥꯅꯅ ꯊꯔꯣ ꯊꯝꯕꯥꯜꯕꯨ ꯎꯔꯝꯃꯤ꯫ ꯊꯥꯅꯤꯟꯅ ꯊꯝꯕꯥꯜꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯊꯔꯣꯒ ꯊꯝꯕꯥꯜꯒꯅ ꯋꯥ ꯑꯁꯥꯡꯕ ꯑꯃ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯖꯔꯛꯄꯗꯨꯗ ꯊꯥꯅꯤꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥ ꯑꯗꯨꯕꯨ ꯂꯧꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯜ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯅ ꯄꯨꯕꯤꯔꯛꯄꯁꯦ ꯎꯕꯗ ꯅꯕꯨꯡ ꯑꯩꯗꯤ ꯄꯦꯜꯂꯤ꯫
ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯎ ꯋꯥ ꯈꯔꯁꯤ ꯄꯨꯗꯨꯅ ꯍꯟꯖꯔꯒꯦ꯫ ꯃꯇꯝ ꯈꯔ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯗ ꯂꯩꯖꯒꯅꯤ꯫ ꯑꯗꯣ ꯏꯆꯟ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯃꯤꯡꯗꯨꯗꯤ ꯅꯕꯨꯡꯁꯨ ꯈꯪꯖꯈꯤꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯏꯕꯨꯡ, ꯑꯩꯒꯤꯅ ꯊꯝꯕꯥꯜ ꯀꯧꯖꯩ, ꯑꯗꯨꯒ ꯏꯇꯥꯁꯤꯒꯤ ꯃꯤꯡꯅ ꯊꯔꯣ ꯍꯥꯏꯅ ꯀꯧꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯃꯆꯤꯟ ꯃꯈꯨꯠꯅ ꯃꯦꯟꯗꯨꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯊꯥꯅꯤꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯊꯥꯅꯤꯟ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯠ ꯌꯧꯔꯕꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯎ ꯋꯥ ꯈꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯒꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒ ꯀꯩꯒ ꯋꯥꯃꯟꯕꯗꯒꯤ ꯃꯌꯥꯝꯗꯨꯁꯨ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯨꯟꯖꯥ ꯆꯤꯊꯕ ꯂꯩꯇꯅ ꯃꯌꯥꯝ ꯑꯗꯣ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯕꯤꯌꯨꯗꯣ ꯈꯨꯟꯖꯥ ꯃꯌꯥꯝ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯁꯤ꯫ ꯃꯇꯝꯈꯔ ꯂꯩꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯂꯩꯅꯕ ꯌꯨꯝꯁꯨ ꯁꯥꯗꯕ ꯌꯥꯔꯣꯏ꯫ ꯃꯌꯥꯝꯁꯨ ꯆꯠꯇꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯨꯁꯤ꯫ ꯑꯍꯟ ꯑꯁꯤꯒꯤ ꯋꯥꯁꯦ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯂꯣꯏꯅ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯛꯄꯗꯤ ꯄꯥꯠ ꯑꯗꯨꯒꯤ ꯊꯔꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯑꯗꯨꯒ ꯁꯛ ꯈꯪꯍꯧꯗ꯭ꯔꯕꯤ ꯃꯃꯥꯕꯨ ꯊꯃꯣꯏꯗ ꯀꯧꯖꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯅꯥꯎꯇꯣꯟꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯃꯌꯥꯝꯕꯨꯡ ꯊꯥꯅꯤꯟꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯨꯗ꯭ꯔꯦ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯇꯧꯔꯒ ꯂꯩꯅꯅꯕ ꯌꯨꯝ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯄꯥꯠ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯅꯤꯡꯊꯧꯒ ꯎꯅꯔꯒ ꯈꯨꯟꯖꯥ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯣ ꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯒ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯈꯔꯗ ꯊꯣꯡ ꯊꯥꯛꯄ ꯍꯧꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯃꯇꯝ ꯈꯔ ꯂꯩꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ 4-5ꯅꯤꯃꯨꯛꯀꯤ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯕꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜꯕꯨ ꯊꯥꯅꯤꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯊꯥꯅꯤꯟꯗꯤ ꯊꯝꯕꯥꯜꯗꯗ ꯌꯦꯡꯕꯗ ꯃꯃꯤꯠ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯀꯟꯗꯤ ꯀꯟꯕꯖꯥꯠꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯁꯦ꯫ ꯑꯁꯨꯝꯅ ꯄꯥꯠ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯩ꯫ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯁꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯊꯧꯒꯜꯂꯣꯟꯗ ꯄꯦꯟꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯄꯥꯛꯄꯒꯤ ꯋꯥꯔꯕ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯊꯔꯣ ꯑꯃꯗꯤ ꯄꯥꯛꯄꯒ ꯊꯦꯡꯅꯍꯜꯂꯒꯦ ꯅꯤꯡꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯄꯥꯛꯄ ꯃꯁꯥꯈꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯛꯄꯅ ꯑꯁꯨꯝ ꯄꯥꯠꯀꯤ ꯐꯖꯕꯗꯣ ꯌꯦꯡꯂꯤꯉꯩ ꯃꯌꯥꯝꯕꯨꯡ ꯊꯥꯅꯤꯟ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎꯇꯣꯟ, ꯉꯁꯤꯗꯤ ꯏꯌꯥꯝꯕꯒ ꯈꯨꯜꯗ ꯆꯠꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯨꯁꯤꯗꯣ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯨꯁꯤꯗꯣ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯌꯥꯝꯕꯅ ꯏꯅꯥꯎꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯅꯤ꯫ ꯂꯥꯛꯑꯣ, ꯂꯥꯟꯃꯤ ꯀꯅꯥ ꯌꯥꯎꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯈꯛꯇ ꯆꯠꯂꯨꯁꯤꯗꯣ꯫ ꯄꯥꯛꯄꯁꯨ ꯃꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯗꯨꯅ ꯈꯨꯗꯛꯇ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯈꯨꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯇꯝꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯈꯪ ꯂꯩꯁꯥ ꯃꯔꯤꯗꯣ ꯊꯦꯡꯅꯧ ꯇꯝꯂꯝꯕꯅ ꯊꯥꯅꯤꯟ ꯑꯃꯗꯤ ꯄꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯌꯧꯔꯛꯄꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯔꯣꯕꯨ ꯎꯔꯝꯃꯤ꯫ ꯊꯥꯅꯤꯟꯅ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯃꯅꯥꯛ ꯇꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯅꯤꯟꯅ ꯏꯆꯟ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯏꯕꯨꯡ ꯍꯥꯏꯅ ꯈꯨꯝꯖꯩ꯫ ꯄꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯊꯔꯣꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯄꯥꯛꯄꯒꯤ ꯏꯀꯥꯏꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯔꯣꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝ ꯑꯃ ꯂꯩꯕꯒꯨꯝꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯟꯅ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯟ ꯊꯝꯕꯥꯜ, ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯄꯥꯛꯄ ꯀꯧꯏ꯫ ꯏꯅꯥꯎꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫
ꯊꯔꯣꯗꯤ ꯄꯥꯛꯄꯗ ꯑꯗꯨꯃꯛ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥ ꯊꯔꯣꯒꯤ ꯃꯑꯣꯡ ꯎꯕꯗ ꯊꯝꯕꯥꯜꯅ ꯊꯔꯣꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯝꯃꯤ꯫ ꯊꯔꯣꯁꯨ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯇꯥ ꯊꯝꯕꯥꯜꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯥꯅꯤꯟꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯎꯇꯣꯟ ꯄꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎꯇꯣꯟ, ꯈꯨꯜ ꯑꯁꯤꯒꯤ ꯐꯖꯕ ꯃꯐꯝ ꯈꯔ ꯀꯣꯏꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯣ꯫ ꯏꯌꯥꯝꯕꯒ ꯊꯝꯕꯥꯜꯒꯁꯨ ꯈꯨꯜꯒꯤ ꯑꯍꯟ ꯈꯔ ꯎꯅꯔꯨꯒꯦ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯑꯃꯗꯤ ꯊꯝꯕꯥꯜ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯔꯣꯒ ꯄꯥꯛꯄꯒꯗ ꯉꯥꯏꯔꯕꯗꯨꯗ ꯊꯔꯣꯅ ꯏꯀꯥꯏ ꯏꯀꯥꯏ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯃꯆꯥꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯃꯆꯥꯏꯕꯨꯡꯉꯣꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯕꯗꯤ? ꯃꯆꯥꯏꯕꯨꯡꯉꯣꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯕꯗ ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯂꯩꯀꯣꯜ ꯑꯃ ꯂꯩ, ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯀꯣꯏꯊꯣꯛꯂꯨꯁꯤ꯫ ꯄꯥꯛꯄꯁꯨ ꯊꯔꯣꯕꯨ ꯌꯦꯡꯗꯕꯗꯤ ꯅꯠꯇꯦ, ꯃꯍꯥꯛꯅꯁꯨ ꯊꯔꯣꯕꯨ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ"꯫ ꯊꯔꯣꯒꯤ ꯋꯥꯐꯝ ꯑꯗꯣ ꯄꯥꯛꯄꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯔꯣ ꯑꯃꯗꯤ ꯄꯥꯛꯄ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯀꯣꯜ ꯌꯧꯔꯕꯗ ꯄꯥꯛꯄꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯅꯍꯥꯛꯀꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ"꯫ ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯅ ꯁꯨꯝꯍꯠꯄ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯅꯆꯟꯒꯤ ꯃꯤꯡꯗꯤ ꯊꯔꯣ ꯀꯧꯏ꯫ ꯑꯗꯣ ꯏꯕꯨꯡ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯤꯌꯨ"꯫ "ꯏꯆꯟ ꯊꯔꯣ, ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ, ꯋꯥꯔꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯤꯀꯨꯞꯁꯤꯗ ꯀꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯀꯨꯝꯕꯤ ꯑꯃ ꯊꯦꯡꯅꯔꯛꯄ ꯑꯁꯤꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯊꯃꯣꯏꯗ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯊꯤꯜ ꯀꯌꯥ ꯉꯁꯤꯗꯤ ꯆꯝꯂꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜꯅ ꯄꯤꯔꯛꯂꯦ꯫ ꯑꯗꯣ ꯊꯔꯣ, ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯅꯐꯝꯗ ꯍꯥꯏꯖꯒꯦ, ꯅꯍꯥꯛꯅꯁꯨ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ"꯫ "ꯏꯕꯨꯡ, ꯏꯕꯨꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯔꯣꯏ꯫ ꯏꯕꯨꯡꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩꯗꯣ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯅꯆꯜꯗꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯕꯨꯡ ꯍꯟꯅ ꯊꯔꯣ ꯑꯃꯈꯛ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯊꯝꯖꯤꯜꯂꯨ ꯍꯥꯏꯅ ꯄꯤꯔꯛꯈꯤ꯫ ꯄꯤꯔꯛꯂꯤꯕ ꯂꯩꯔꯥꯡ ꯊꯔꯣꯗꯣ ꯑꯩꯅ ꯉꯁꯤꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯡꯒ ꯂꯩꯔꯥꯡ ꯊꯔꯣ ꯑꯁꯤꯒ ꯑꯃꯠꯇꯅꯤ ꯈꯟꯖꯩꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯍꯥꯛꯅꯁꯨ ꯈꯪꯂꯝꯒꯅꯤ ꯈꯟꯖꯩ꯫ ꯏꯆꯤꯟꯁꯤꯟꯅ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯈꯪꯕꯤꯔꯣ ꯅꯍꯥꯛꯅ"꯫ ꯄꯥꯛꯄꯅ ꯍꯥꯏꯔꯤꯕꯗꯣ ꯊꯔꯣꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯔꯣ ꯑꯃꯗꯤ ꯄꯥꯛꯄ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯥꯅꯤꯟ ꯑꯃꯁꯨ ꯊꯝꯕꯥꯜꯁꯨ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯃꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯄꯥꯛꯄ ꯐꯤꯚꯝ ꯐꯒꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯇꯣꯝꯕ ꯄꯥꯛꯄꯅ ꯐꯤꯚꯝ ꯐꯒꯠꯂꯛꯄ ꯎꯕꯗ ꯃꯄꯥꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯨꯕꯗ ꯃꯆꯥ ꯑꯅꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯃꯄꯥꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯄꯥꯒꯤ ꯊꯥꯅꯤꯟ, ꯄꯥꯛꯄ, ꯏꯄꯥ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯪꯒꯦꯀꯣ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯄꯥꯗ ꯋꯥ ꯂꯣꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯍꯥꯏꯌꯨ ꯑꯇꯣꯝꯕ, ꯅꯍꯥꯛꯀꯤ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ? ꯑꯗꯨꯒ ꯊꯥꯅꯤꯟ, ꯅꯍꯥꯛꯀꯤꯅ ꯀꯔꯝꯅꯅꯣ? ꯏꯄꯥꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨꯗꯣ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯑꯣꯏꯔꯁꯤ ꯍꯥꯏꯔꯕꯁꯨ ꯏꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯅꯨꯡ ꯁꯥꯗꯨꯅ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯕꯨ ꯑꯣꯏꯒꯅꯤꯗꯣ꯫ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯏꯄꯥꯅ ꯍꯤꯡꯂꯤꯕꯁꯦ"꯫ ꯃꯄꯥꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯄꯥꯛꯄ ꯑꯃꯗꯤ ꯊꯥꯅꯤꯟꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯔꯛꯏ, "ꯏꯄꯥꯅꯤꯡꯊꯧ, ꯅꯆꯥꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯥꯅꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯦ ꯏꯅꯥꯎꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯃ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯁꯦ ꯑꯩꯅꯗꯤ ꯑꯍꯥꯟꯕ ꯈꯪꯖꯔꯝꯗꯦ꯫ ꯂꯝꯕꯤ ꯑꯁꯨꯝ ꯆꯠꯄꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯅꯆꯥ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯈꯟꯅ ꯆꯠꯈꯤꯕꯁꯨ ꯅꯠꯆꯗꯦꯗꯣ꯫ ꯃꯐꯝ ꯑꯁꯦ ꯏꯅꯥꯎꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯌꯧꯕꯒ ꯑꯩꯅ ꯄꯥꯠ ꯑꯁꯤꯗꯒꯤ ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯏꯅꯥꯎꯇꯣꯟꯗ ꯑꯃ ꯑꯗꯨꯒ ꯑꯩꯒꯤꯅ ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯏꯅꯥꯎꯇꯣꯟꯗ ꯊꯔꯣ ꯑꯗꯣ ꯄꯤꯗꯨꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯊꯝꯃꯨ ꯍꯥꯏꯈꯤ꯫ ꯊꯔꯣ ꯑꯗꯣ ꯅꯍꯥꯛꯀꯤꯅꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯅꯁꯨ ꯅꯆꯥꯅ ꯏꯅꯥꯎꯇꯣꯟꯗ ꯍꯥꯏꯖꯩꯗꯣ꯫ ꯑꯗꯨꯒ ꯑꯩꯒꯤꯅ ꯊꯝꯕꯥꯜ ꯑꯁꯦ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯊꯝꯖꯔꯒꯦ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯃꯇꯥꯔꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯊꯝꯕꯥꯜ ꯑꯗꯨꯒ ꯊꯔꯣ ꯀꯧꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯏꯅꯥꯎꯇꯣꯟꯒꯤ ꯃꯁꯥ ꯑꯁꯦ ꯄꯣꯊꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤ ꯏꯃꯥꯒꯤ
ꯋꯥꯔꯤꯁꯨ ꯂꯤꯖꯈꯤꯕꯅꯤ ꯏꯅꯥꯎꯇꯣꯟꯗ꯫ ꯑꯗꯨꯒ ꯄꯥꯕꯨꯡ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜꯕꯨ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯥꯏꯅꯕꯤꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕꯤꯌꯨꯗꯣ꯫ ꯃꯆꯥ ꯊꯅꯤꯟꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯄꯥꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯝꯅ ꯏꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯤꯗꯨꯒꯤ ꯑꯄꯣꯛꯄꯗ ꯍꯥꯏꯖꯕ ꯇꯥꯔꯦꯗꯅ꯫ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ, ꯑꯗꯨꯅ ꯍꯌꯦꯡ ꯑꯁꯦ ꯍꯥꯏꯅꯔꯨꯔꯒꯦꯀꯣ꯫ ꯑꯗꯨꯒ ꯏꯆꯥꯇꯣꯟ, ꯅꯍꯥꯛꯀꯤ ꯅꯁꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯁꯤꯗꯒꯤꯗꯤ ꯅꯁꯥꯗꯣ ꯁꯣꯛꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯔꯣꯏꯀꯣ꯫ ꯅꯈꯣꯏꯅ ꯋꯥꯔꯒ ꯏꯄꯥꯒꯤ ꯍꯛꯆꯥꯡꯁꯦ ꯊꯧꯔꯤꯅ ꯄꯨꯟꯕꯒꯨꯝ ꯊꯣꯛꯏꯅꯦ꯫ ꯐꯔꯦ, ꯄꯣꯊꯥꯔꯣ ꯉꯥꯏꯍꯥꯛ, ꯏꯄꯥꯁꯨ ꯍꯪꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯄꯥꯅꯤꯡꯊꯧꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗꯅꯤ ꯃꯄꯥꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟꯗ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯎ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯅꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯌꯦꯛꯅꯕ ꯑꯃꯠꯇꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯅꯆꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯀꯟꯕꯤꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯃꯧ ꯑꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯒ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯉꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯏꯒꯣꯜ ꯄꯥꯠ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯣꯏꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯆꯥ ꯑꯅꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡ, ꯀꯣꯅꯨꯡ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯔꯝꯕꯤ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯃꯁꯨ ꯁꯥꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯊꯝꯃꯨꯀꯣ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯤꯠ ꯁꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯈꯤꯕ ꯃꯌꯥꯝ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯤꯉꯩ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯁꯦꯡꯕ ꯏꯁꯤꯡꯅ ꯏꯔꯨꯔꯕ ꯃꯇꯨꯡ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯕꯗ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯊꯅꯤꯟ ꯄꯥꯛꯄꯕꯨ ꯊꯔꯣ ꯊꯝꯕꯥꯜꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯄꯥꯠ ꯑꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯠꯍꯩꯕ ꯀꯌꯥ ꯌꯥꯎꯅ ꯅꯤꯡꯊꯤꯔꯕ ꯀꯣꯅꯨꯡ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯑꯗꯣ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯅꯤꯡꯊꯧꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯇꯥꯂꯣꯏ ꯂꯩꯃꯒꯤ ꯃꯤꯇꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯊꯅꯤꯟ ꯑꯃꯗꯤ ꯄꯥꯛꯄꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯐꯪꯂꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯁꯨ ꯃꯈꯣই ꯄꯨꯝꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯁꯥꯕ ꯂꯣꯏꯈꯤꯕꯗꯒꯤ ꯄꯥꯠ ꯑꯗꯨꯗ ꯍꯥꯟꯅ ꯁꯥꯠꯂꯝꯕ ꯊꯔꯣ ꯊꯝꯕꯥꯜꯗꯣ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯅ ꯁꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯑꯅꯤꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯔꯣ ꯊꯝꯕꯥꯜ ꯄꯥꯠ ꯍꯥꯏꯅ ꯈꯪꯅꯈꯤꯔꯝꯃꯤ꯫